Imes PAODAM 18th tabiribasingbu ahanmaktada binitana taram noksabagaloyena kurumjari. Hauzik PAODAM asigi maroy pau thamjari. Lenga ki 100 days action plan gi manung chana health mela pangthoknakre. Dr. Nim haina mingthonba hargaloyena sujak maru yenthokre. Disaster management gi matangda numini chathagadaba training program ngasidagi hawdokre. Loina Sibada Sonekar Kobanupa Amana Magi Loinabi Masa Ani Halabatunda Matomta suicide tokre. Mapunga Paulo Birasi Singi MLA Sing the Piriba local area development Panamadi Tha Kudingi Piriba Taugi Kota Si Hengatnaba MLA Sing the Chief Minister da Takshin Kiba Laikre Soidana Tabakto Onto Pirakani Haibagi Tazaba Lai Haina Manipulenga ki Nauna Minister Oina Wasak Lokraba El Susindrona Pondorakre. Wapamasi District Administration Chandel Amadi District Health Society Chandel Anina Sinduna District Asi Komla Thabi da Laiba Komla Thabi PIC da Pangthokpa India da Ningkha Tamlakpa Sahi Humdra Manga Mapung Pharak Pagi Thoram Azadi ka Amrit Mahotsav ki Sharu Ama Oina Laibak Sinba Thungna Pangthoknariba Block Health Mela and Telemedicine of Ayushman Bharat ISWC gi Thoramda Haikibani. Tharamadu Mahakna Makata Duna Lengakna MLA Amada Piriba Sahigi local area development fund Lupa Crore Ani Amadi Thau liter lising Amad Sani Asi Tampaki MLA Singi Oinadi Matik Charagasu Singi MLA Singadi Matik Chade Masina Maramoraga Singi MLA Singna Magi constituency da development work Toboda Ning Batungri Piba Mastagi Singi MLA Singna Tengnariba Waba Sikarado Orabasu Hantanaba Nauna Minister Amadi MLA Ora Labasingna Chief Minister da local area development Panamadi oil Kotasi Hengatnaba High Crate. Chief Minister gi Maikai dagi su wapamasi soidana ayaba pirak lagani haibagi thajaba leire haiki. Honorable MLA Singna Jati gi wana to sine kukini sine nagane sine maringi adune dane tukokra MLA obi ba constituency dugi manung da leiriba khunjing cha masi koi bi ba chapi ba da kale miangi grabance to koi hang ba da kale madugi awara passing do akoina phampai ba koi sing marak sida my problems in the higher gan than ever Madu than ever point Tabuk Torokada, Hilamasum Veligi, Adugi Kenabasa, Hantarakatu is at the neb. Adu development to the Laka of a neb. Madu Mayama Koidakale, Nakoi, Honorable MLA, Akoi Pressure Tozere, Honorable Sienda, Sweden Handa, Chingi Ladiba, MLA Singoeva, Kitan, Akoina, Hena, Localia, and Boisno, Nataga either. Canobu is no quick Kanana, Madam the departments in the low Yogum of Nina, other most in Tomana, Honorable CM the way in single area, when a hand comes up there than a Soidana, but a Pampo Pirkani and a Kaledana. Ngasigi Tharamadu Sarugyakiba Minister Dr. S. Ranjana Mahaki Warol Pireduna Hai Lengana Miyang Paikali Batongan Tongama Scheme Kayasi Miyam Namapung Pana Cooperation Pidragadi Scheme Kudima Pelo Edoribani Maramasna Lengana Paikali Chief Minister Help for All Sigi Makada Healthcare Workers Singna Yum da Satuna Anaba Kayagi Screening Tobuda Cooperation PBU Haiki. Kasi health mela haraga nasi stalls miyam hange apage portion abhiyan ki matangda food safety ki matangda apage any sort of programs health programs ki matangda nasi hanga nasi khat yengam maga urum maga chakhi banataba nasi sida tinbiri ba paiput nam every one of us chatlaga take home message amamo kari gidamakta no nasi government na jaga khuding makta India ki jaga khuding makta sumaina pangtho hoga kari gidamakta no Sigi mela dorise. Sigi message ma apoi pura sapa ma mathau pai. Kari kita makta no sigi health officials. Kasi kari kita makta Department of Health yauri, Department of Social Welfare yauri, Satra Servicing yauri. Kari kita makta homes ne involved taroga dorise.
Ngasigi lengaki 100 days action plan gi manung chana paikhatliba health mela aduda Minister S Dingo Chandel gi MLA SS Olis Chandel gi DC M Rajkumar yauna maroiba mioi kya yauki amadi mela aduda stall kunmari hangduna miyamda ana layengi khudong chaba pikhi loidana hida langthak singju lemna pikhi Amaramda National Health Mission ki makhada District Health Society Thawbal Sinduna Hairok Part 1 Laikol ki Community Hall da pangthokiba Block Health Mela hudopagi tharamuda Hairok Assembly Constituency ki MLA Dr. Thoksom Radhesham na athawa mithung District Health Society Thawbal ki Chairman soiriba DC Thawbal A Subhas IS na tharamapu aduga Chief Medical Officer Thawbal Dr. Wainokul Singha amasung District Hospital Thawbal ki Medical Superintendent Dr. CS Memza Devi na akhanaba mitunglen sin oina saruk yaki athoiba mitunglen warolda MLA Radhesham na haikibada anayek yauduna hakjang phana leiba haibasi aikoi miyoibagi khwaidagi athoiba lanni inakera kulaba maran mathum leire hairiba singasi hakjang mu phatrabadi arembani hayeng siba matanda lanthum singadu puduna chatkibgadaba natte aduna aikoina hakjang phana thamnaba afaba masiyoiba sinjak sing saba tai haina phongdoki ngasigi block health mela aduda general medicine ENT skin gynae covid vaccination ayush ICDS social welfare ISIBH malaria TB blood donation CMIST card semba yauna district asigi tongan ba health kamari lenaba department singi stall kuntra rom hangduna miyamda kanaba kudong jaba sing phanganki lemna hida langthak singsu phangan bagaloyana ngasi kudakta saba CMIST card sing amadi nupi singda sanitary pad napkin singsu mithungnan singna yenthoki Manipur government ke 100 days action plan ki makhada District Health Society Jiribam na susinduna Jiribam block health mela Jiribam district ki Babupurada leiba RK Santombi Devi Vidyalaya ki auditorium hall da ngasi dagi hodokre tharamadida BJP Manipur Pradesh ke President S Sada Devi Adaksha Jila Parishad Jiribam ki KS Janaki Devi Chief Medical Officer Jiribam Dr. Elangbom Okendra Singh SDO Jiribam S Indrajit Singh RKS DV Jiribam ki Principal S Manitona Singh by special guest Chief Guest President Amadi Guest of Honor Singh oina saruk yaki Tharanga Marilena S Sada Devi na haikibada isada anaba ama leire khanglabadi ngallingaida anakpa hospital da chatlaga yengthokpiyu doctor da anaba yengba chatlaga masagi anaba layong adu haidokpa ngamdaba miyoi kaya ama yauri madu tobiganu sengna layong adu haidokpiyu ngallingaida layang horabadi layong adu dagi kanba ngamhobasu yai loyana nupi singsu masa phanabagi dama yamna care loba mathau tai yumgi chan thaknaba leitre haiduna sara henba tobino madi ising dagi su anaba layong kaya thokli masina maram oiraga aikoi ising aruba thakpa mathau tai haina phongdokhi Manipur dani layeng gadorin se adubu lakh ani piram me hana handaki manifesto da hap ki ba lupa lakh manga yawan gani ai se na ne announce dore Manipur da chief minister ya haksel ki tengbang ki card pai ba amana lakh manga ba ki benefit se masi phangbagi aya ba se laira bane masine bai koi da piri ba asigumba bharat sarkar amadi Manipur sarkar na piri ba khudong sa ba se masine Amaramdasu More Haino Makong Lekai Ward number 7 da leiba 50 bedded integrated Ayush hospital da haudokiba health mela aduda Technopal district deputy commissioner Maniam Singh Technopal police ki SP B Goliamang chief medical officer Technopal ki KS Gojen na thoramasigi maroiba sing oikibagloyena More da leiba tongan ba community leaders sing students organization amadi lenga ki employee kana su saruk yaduna thoramadu pangthokki Tharanga Marilena DC Technopal Manam Singh na haikibada ngasigi health mela sina lenga na miyam gidamak paikhalakpa anaek yauna tongan ba department singi kanaraba scheme kaya ama phanganba ngamlagani More manungda kalen thagi nungsha sabana maihau lampok thoanba matam oibana thodosing asi thoktanaba campaign singba thabak sathaduna miyamda awareness pirashi haiki loyana More romdagi drug kaya ama phagatpa leiri drug na samasta dukimatik so anbana tungi naha kaya nishagi ipakta lapna lehanaba More dagi drug free oinaba campaign singba tongnaba honarasi haiki Tungda block health melasa tongan ba department sing yoba stall kunahangduna ana layang yauna lemna hidalang thana singba piduna More miyamda kanaraba kaya ama phanganki Manipur da hokiba pung kunmari da miyoyani covid positive oiki mi sibadi yaukide
Pungpham asda miyoi chani yankhai mathoi COVID test toki maduda miyoi ani positive oibadagi ngasi COVID positive oibagi chang chada sino dasmik ni panda laiki state asida COVID license sandorakpade ngasi phawada punba miyoi lak ama lising kuntra taret cham maudra ni pan COVID positive oikre positive oikraba sing manungda miyoi lising ani cham kunna laikidre ngasi miyoi taruk COVID nawa phaduna discharge toki makhoi taruk asi tharaga apunba COVID naba phakibagi masing lak ama lising kuntra manga subna kun manga sukre stasi COVID naba phabagi changna sada maudra ni pan dasmik mari anini active case tamyo yankhayum doi leiri Bharatiya Janata Party BJP gi Nipuni Suba Foundation dega mari lena Jiribam district municipality area gi ward number 1 dagina 10 phawagi khwaidagi lunan batanaba competition ama pangthokre Tharamase Bharatiya Janata Party BJP Impal West District amadi Jiribam Mandal na sinna Jiribam District ki Babuprada laiba PWD Guest House da prize entopagi tharam pangthokibani Tharamadu BJP Manipur Pradesh ke President A Sada Devi BJP Manipur Pradesh ke General Secretary L Devan Singh BJP Manipur Pradesh ke General Secretary K Sarat Kumar Singh Adyaksha Jila Parishad Jiribam K S Janaki Devi BJP Manipur Pradesh ke spokesperson Birjit Social Worker Jiribam and Buddha Chandra Singh Jiribam Municipal Council Chairperson Santi Devi na President Member Singh oina saruk yaki BJP Manipur Pradesh ke President Oiribi A Sada Devi na Paumi Singh da phondokibada Samas ta tangai fadana aikoina day to day gi darkar laiba hiram khudima BJP gi wasak ke iroina hairiba program sing asi lokhatpani program asigi manung chana PMAY gi makhada yum phangkraba miyoi sing gi yum da satuna yum saba loiraga darkar oiba polam sing party gi site gi angamba pigani loyana sahi 39 gi mathakta laiba angang sing da vaccine kapa Bharat ke Prime Minister Narendra Modi gi lusing makhada Manipur da su sahi manga mapung phana sarkar paikre BJP asi kari marang gi lingkhatkibano hairagadi BJP asi lairiba Bharat ke praja miyang gi damak seba tongnabagi wakhalonda lingkhatkibani BJP asi sing khaktang ngangaga thabaktadi onthokdaba dugumba party natte haiki aikoi chin khaktang ngangba aduga aikoi thabaktadi onthokdaba dugumba party natte ana Bharatiya Janata Party na chahi manga gi matamda Prajagi apamba kaya panghanba aduga loinana handaktasu aikoi telaba matama sai aikoi 100 days gi program lauthokna tongan tongan mapun phada project sing loisina bonaba haiba myam sing se Bharatiya Janata Party na Prajagi damakta leibani Prajagi kolau aikoi gi thokdang aiba wafam aduni haiba si Lunan Bay competition to da Dibong Kuno ward number 6 Dibong ward number 10 amadi Lakhipu Chandrapur ward number 8 na first second amadi third taki loyana Lemho reversing the su consolation prize PK Tilhat hidak yauba Dr. Nim haina mingthon ba har galoyana Sujak maru ngasi farmers interest group FIG kunithoi de yanthokre har amadi Sujak maru yanthokpage tharamasi Swasampur district ki Mar Bank de laiba Sarveswar Food Limited ki office da pangthokibani Farmers Interest Group FIG kunithoi asida apun balongmi changwa rom yauri group amamamdana member masing kundai kunmanga phawba lei masi district asing manungda laiba tongan tongan ma khulsingda laiba progressive farmers singi manungdagi survey tor matungda semkibani tharamadu da Sarveswar Food Limited Swasampur amadi Phairjol district ki chairman Paulan Bank na saruk yaba loyana tharonga marilena bawa phang kaya phangdokki Sahi asigi sajibu charauba lakpage iroyana relief center for the welfare of differently able person Manipur Bishnupur branch na tangkak naina satharakpa tengbang piba tharangi charu ama oina amadi kokta santhongdagi hauji uri pokta laiba Langol hospital da lab technician oiribi sagrakpam Anita Sanugi mapok kumonga marilena Bishnupur district ki kumbi tera khonglamlong village da laiba senior citizens home da seng thau alu yauna no magi jangdaba yadra polam kaya gi tengbang pikre Relief Center for the Welfare of Differently Able Person Manipur ki Media Advisor Ningombam na Center sigi Program Manager Moirangthem Premier yauna pangthokiba tengbangi polam khusinaba tharamaduda Relief Center sigi Bishnupur Branch da Secretary Oiriba and Lakhikanta alias Saubana Hai tengbangi polam asi mahakna miyoibagi minungsiga loinana Mitai gi sahi hoba sajibu serauba lakpaga iroyana mahakki masak khangaudraba laikhidraba apokpa amadi haksangi phibam mimanadraba mabu nayok nakon biriba apokpi mamagi laman singbani khana angamba khara tengbang jabani makhatana su pangba ngamba oijage haiki Tharamadu sharuk yakibi tengbang BS Anita Sanuna hai tharamasi magi mapok kumo lakpaga iroyana magi nongna kaina kraba
mapu mabengi mateng pangba amasung seba tawbo ina homeless da leiriba ima ine indol amadi ipa kaka mama saklaba singda angamba tengpang asi pijaduna awa nungai da saruk yazabani matung tarakpada su hena mateng pangba ngamjage haiki tungda homeless da leiriba leiribi singda lemna health checkup amasu pangthokki ngasi ayupung mapalom tarakpa duaida National Highway 102 Imphal More lambigi Thawbal Police Station gi manung chanba Thawbal Wamataba ima panthoibi laisang mapada thokiba lambi khudongtiba thawdo amada nupi ama laikanaba ngamdana thawdok thophamda laikidre Police tagi phangba pauna hai laikidrabi nupi adugi maming Thongram Sunita Devi sahi 39 apokpa laikidraba ibotombi kawi Thawbal athokpam awang lekai dagini mahak Thawbal nonggang khong haibong Thabam lekai dagi okram sana tomba koba amada mayum pala matung hauze khainaraga mapamda leibani makhoi anigi pikliba masa amasu lei laikidrabi Sunita si Rudai Academy Thawbal da oza oina thabak tobani laibak thiba thawdo adu Sunita na ektiba ama thauraga magi school tamna lakpagi lambida mayok naba maikai da thaurakpa Tata Tripper WB 53B 2996 amana takpadagi laikidabani hairi Young Women Health Organization gi Taramathoi Suba Foundation de ngasi Pukchaupat Imoinu Lampa ke CDO Kongpal Chanam Lekai gi Community Hall da Khetri Tama Devi Upadyaksha Jila Parishad Top Nauriana Athoba Mitunglen Oidna Pangthokre ngasi gi Tharamaduga Mailena Top Nauria Imphal East gi Upadyaksha KSS Tama Devi na hai nupi sing satharakpa crime kaya dagi ngakthoknaba amadi nupi singbu awangba thakta thangatpinaba honariba Organization sibu miyamna sogopam toi haina phongdokhi Young Women Health Organization ki President Santi Devi amadi High Court of Manipur gi Advocate A Nautinashari Sharuk Yaduna pangthokiba tharamadudha mapuroiba laikhidraba singda achamba kudol piduna pungning thawatki Department of Relief and Disaster Management Government of Manipur amadi All Community Development Organization More Akodom anina punna sinduna numit nini chathagadaba disaster management gi matangda training program ngasidagi All Community Development Organization More Akodong office da hodokre ngasi ki tharamadudha SDRF ki sub team commander O Asoba Singhana Lusingba team amadi Akodong gi President Yes Buddha Maite amadi look asigi thaupuba sing saru yaki Tharangi saramo ina O Asoba na haikibada maihau langpok ising isaw amadi earthquake na singba kaya tholakpa matamda ishane ishabu matau karamna ngakthok jagadage amadi awaba taraba singda matau karamna kangani haibagi matangda sugaina thamki SDRF ki khanghairaba team singna demonstration kaya tawduna miyamda khanganki American Oncology Institute ki Babina Specialty Hospital da ngasi nauna blood bank ama hangdokre ngasi Babina Specialty Hospital da pangthokpa blood bank hangba madi blood donation camp ka marilena pangthokpa pawmi phamda Babina Group of Company ki chairman Dr. Tias Davalina hai maroina blood bank asi cancer ki patient singna blood darka lerakpada kudong chadaba kaya mayok na duna lakpa du ngasi hospital asda blood bank ama hangbasna patient singda awaba kudong chadaba mayok na badu koklagani haina phongdorakli mahana makhata na hai ngasi ahan boina hospital asda pangtholiba blood donation camp asida puna donor 15 na blood piri makhata na voluntary donor oiningbas isi thong launa hangduna thamli haina phongdorakki cancer patient singsi lying matamda blood ki darkar si am toina lei amukta na taba hanjan blood kap ki darkar taba mathok taba lei aduna khoina hogi ba chahi ama makhai si da darkar lei blood si rims jenims aduga marak ta si hospital degi khoi blood si lowrga patient jing da adugi service to khoi pizara laksabani khudong cha da yamna thengnai sigi khudong cha da yam si ubadagi thengna badagi akoina khoi gi hospital gi oiba blood center ama blood bank ama hauna na process se koi chahi amagi mamang dagi koi changjan charupani Uttar Pradesh ke Gazipur da Sibadas Songaikar Kobasai Kuntra Manga Surabani pa amana mahaki nupi amadi angang ani halaba matungda mathanta suicide tawjakre Sadar Bazar area da laiba Sibadas Songaikar Kobamyo adu competitive exam yawnaba sem saribani nomaijingi numidang da mahaki nupi Rina Sai Kuntra Machanipa Arab Sahi Manga amasung masanupi Sejal Sahi Ahumbo Mona namsilaga hatkibani haina police inspector Mahendra Yadav na haiki Sonekar masamak siling da thawri yalaga siramkibani imung manunggi khana chainabagi maramna thawdo du thokibo oiramgani hairi
Mathang Sahida Karnataka Assembly Mikhal Pangthokadoriba Siga Marilena Delhi Chief Minister Arvind Kejriwal April Kumathoida State Latuna New As Politics ki matangda miyamda pauzelama piragani haina Aam Aadmi Party AAP Lusingba Singna hairi Karnataka Raja Raita Sangha Chief amasung Longmi gi Lusingba Kodihali Chandrasekharna invite tobadagi lakadoriba AAP gi National Convener so oiriba Kejriwal na tonga myoy sing nupi naharol yaw na tinba longmi sing convention du saruk yagadori mathang sahida pangthokadoriba Karnataka Assembly Mikhal gi AAP na sem sabo oina Kejriwal gi khongsa si lakpani Karnataka gi AAP convener Prithvi Reddy na haikibada longmi sing dama thengnariba sigi platform AAP na oiribani longmi sing thengnariba awalba singi wafam sop tongnabudama Assembly da AAP gi mihut mathau tai state asigi longmi sing na makhoi masama politics da yausilaga makhoi gi tungda oirakadaba sing samjaragani Delhi amasung Punjab da miyamna awonba revolution karamna semkibage haibadu Karnataka gi miyamda Kejriwal na paudongani hairi Sanabagi Palda Mata Panthoibi Association Thongnawjam na Sinduna Thongnawjam Sariba Ima Panthoibi Trophy gi ngasi sanakiba matching da YOC Yangdong amadi PYC Panthamai Pakre Yayoibi FC B Lamjaw amadi TUC Thongjaw draw oiki ngasi ahanba match da YOC Yangdong na Kennedy FC Kalsingbu Panjal Taret Shinoda Maithiba Piki Ani Shuba Mesana Yayoibi FC B Lamjaw amadi TUC Thongjaw Panjal amam sanaduna draw oikre aduga ahum suba Mesana PYC Panthana Kongjom FC bu Panjal ani amada thoiki Hozirabada Maroya Pa Mukana Pijari Lenga ki 100 days action plan gi manung chana help mela pangthokna kre Singu amukana Pijari Dr. Nim Haina Mingthonba Hargaloyana Sujak Maru Yenthokre Disaster Management gi matangda numinini chathagadaba training program ngasidagi hodokre Loinana Sibada Sonekar Kobanupa Amana Magi Loinabi Masa Ani Halabatungda Matomta suicide tokre Ngasigidi Paudam Pijaba Matang Steloisinjare Miyeng Tabiri Basingbu Amukahana Kurumjari